Isa Kabowakching ki social worker ki mioy amani Maira pai bi myam ki marakta ki su member amani ngasi sanction jari ba khoina sanction ye ba khongjang ase sarkar na ta da ba waron khara leibadagi akhoi club member amasung Maira pai bi myam sanction jabani maramdi VDF ki isilinaw singna ngasi lan gi matam dagi tumpham sabam khangdana akhoi khungang gi oina hai kinen asowana leli base Lili basigi moi ki pandam ama phangdaba dagi moi haying date 15 dagi VDF ichilinaw singje amdan tawni haiba wafam je akoi yaba ngamjaroi parja mayamna sukya yaba ngamjaroi maramdi khungang je moi na ngakba dagi akoi ngasi suba nomba labuk thabuk ta surgan hingjaba akoi je akoi pangal thona puthoga na suba nomje ngamjari bani moi na amdan tawgiba matamda akoi subam nofam khangoi maram aduna governor na masigi khongjang asigi makha tarakpada jengchin biraganda moigi apamba aningba ase pibiu haibo afam ase thamjari